ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯄꯨꯔꯅꯤꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯄꯨꯗꯤ ꯅꯍꯥꯟ ꯍꯥꯞꯆꯈ꯭ꯔꯕꯅꯤꯀꯣ ꯃꯃꯥꯡꯗ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯇꯣꯉꯥꯟꯕ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯈꯦꯔ ꯍꯧꯔ ꯀꯠꯂꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯨꯗꯤ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯈꯦꯔ ꯍꯧꯔ ꯀꯠꯂꯒ ꯃꯄꯥꯟꯗ ꯊꯝꯕꯤꯔꯝꯃꯒ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯆꯥꯕꯗꯣꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯆꯦꯡꯕꯨꯗ ꯍꯥꯞꯇꯣꯏꯅꯦꯀꯣ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯀꯦꯂꯦꯟꯗꯔ ꯈꯔ ꯑꯃꯗꯅ ꯉꯁꯤ ꯑꯣꯏꯔꯦ ꯀꯦꯂꯦꯟꯗꯔ ꯈꯔ ꯑꯃꯗꯅ ꯍꯌꯦꯡ ꯑꯣꯏꯔꯦꯀꯣ ꯉꯁꯤ ꯅꯪꯍꯧꯕꯉꯩ ꯉꯁꯤ ꯇꯧꯔꯣ ꯅꯪꯍꯧꯗꯕꯉꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯅ ꯂꯧꯖꯩꯁꯦꯀꯣ ꯆꯦꯡ ꯈꯛꯇꯪ ꯂꯧꯔꯦꯀꯣ ꯆꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯦꯀꯣ ꯍꯥꯏꯗꯤ ꯆꯦꯡ ꯋꯥꯠꯇ ꯄꯥꯗꯕ ꯈꯣꯠꯇꯕ ꯑꯃ ꯂꯩꯅꯀꯣ ꯆꯦꯡ ꯈꯛꯇꯪ ꯑꯃ ꯂꯧꯔꯁꯦꯀꯣ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯁꯨꯄꯥꯔꯤ ꯃꯆꯥꯒꯨꯝꯕ ꯂꯩꯕꯅꯦꯀꯣ ꯁꯤꯁꯦ ꯁꯨꯄꯥꯔꯤ ꯃꯆꯥꯁꯦ ꯁꯤꯃ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯀꯣꯏꯟꯁ ꯑꯃ ꯍꯥꯞꯄꯣꯀꯣ ꯀꯣꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤ ꯒꯅꯦꯁꯀꯤ ꯀꯣꯏꯟꯁ ꯂꯨꯄꯥ 50 ꯆꯥꯝꯃꯗꯪ ꯄꯤꯕꯅꯦꯀꯣ ꯁꯤꯒꯨꯝꯕꯁꯦꯀꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯌꯦꯛꯄꯁꯦꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨ ꯁꯤꯁꯦ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯀ꯭ꯋꯥꯜꯖꯇ꯭ꯔꯥꯗ ꯑꯩꯅ ꯃꯌꯥꯝꯗ ꯄꯤꯖꯈꯤꯕꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯄꯤꯖꯈꯤꯕ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯂꯧꯕꯤꯈꯤꯕꯗꯣ ꯑꯗꯨꯗꯣ ꯂꯩꯔꯒ ꯁꯤꯗꯁꯨ ꯂꯛꯁꯃꯤ ꯒꯅꯦꯁ ꯌꯦꯛꯏꯗꯅꯀꯣ ꯁꯤ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯑꯁꯇꯙꯥꯇꯨꯒꯤꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯣꯟꯕꯗ ꯑꯗꯨꯝ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯄꯨꯂꯞ ꯌꯥꯎꯕ ꯑꯣꯏꯅ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤ ꯀꯩꯅꯣ ꯇꯧꯕ ꯐꯔꯛ ꯇꯥꯏ ꯍꯥꯏꯔꯒ ꯁꯤ ꯑꯩꯅ ꯍꯥꯏꯁꯦ 50 ꯆꯥꯝꯃꯗꯪ ꯄꯤꯕ ꯁꯤ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯔꯣ ꯁꯤꯁꯦ ꯍꯣꯔꯦꯟ ꯂꯥꯏꯗꯨꯛ ꯊꯥꯕꯗ ꯀꯠꯄꯤꯔꯒꯀꯣ ꯂꯧꯁꯜꯂꯒ ꯑꯩꯒꯤ ꯆꯦꯡꯕꯨꯗ ꯊꯝꯕꯤꯒꯗꯕ ꯑꯗꯨꯝ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯃꯨꯛ ꯁꯤꯟꯗꯣꯛꯄꯤꯌꯨꯀꯣ ꯃꯊꯪ ꯆꯍꯤꯒꯤ ꯑꯩꯈꯣꯏ ꯃꯦꯔꯥ ꯄꯨꯔꯅꯤꯃꯥꯗ ꯑꯃꯨꯛ ꯁꯤꯟꯗꯣꯛꯄꯤꯁꯤꯀꯣ ꯁꯤꯁꯦ ꯀꯤꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯔꯤꯆꯨꯋꯦꯜꯁꯤꯃꯇꯪꯒ ꯇꯧꯕꯤꯌꯣ ꯌꯨꯝꯗ ꯑꯅꯥ ꯑꯌꯦꯛꯀꯨꯝꯕ ꯋꯥꯠꯇ ꯄꯥꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯧꯕꯤꯔꯁꯦꯀꯣ ꯑꯗꯣ ꯑꯇꯩꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯣꯀꯣ ꯊꯦꯡꯛ ꯌꯨ